Hello mayam good morning mayam huje ayuk ne ba ko aisu ayuki thabai ngha lo puna ma lore ado mayam ai aha bagi di mayam na khangnari ba gi green tea do ai thakkai na puthorai ne ba ado green tea hoji phawa thaktingai mamang da aina du mayam da ai gi isagi oina so aina sijina jaba ado yam na kana ba product ama mayam da share torong ya ba ko product ha ba di asi ka suna te ba ko akhuna chaba da asi gi se et toraga saga da product ne ba ko ado mayam aina yum da thongjari ba cha hinjang se aidi hauna bagi aina makal gi pot miyam e tawraga thongyaba adugi poche ina thongjariba poche singda aigi husband khangde aigi chajing khangde gi family na ko moidi mapan gi poching ne hena pambani na mapan de gi chabane hena pamjabani na moi ina wana thongjariba poching da moi yamna chaning de moidi mapan de dum charaga laiyaba aduna maya moina mapan gi charaiba poching da aduga nutrients yaudri kimta khangde ba aduna aina yumda thongjariba cha hinjang aduga ne ko aina nutrients phangnabagi haina yam special loiba pot ama aina atade et toraga moida pijiyeba ko ado kari pot no hairaga di miyam asinga leire moringa leaf ata mix powder se asigi saina igi ata de et toraga igi husband gi lunch ta khangde gi sa singi breakfast id tiffin da dum hapaga piyeba ko ado mayam asigi moringa leaf ata mix powder se asiga nutrients mi am yaure ba sina ikoi gi hasan de healthy oi ba mathau da ba poching da loina phangyaba ko asigi ja sajan ama di drumsticks to haini yeba ko asiga siga orange ta gi 7 times henna vitamin c ama di ke ba bananas ta gi 15 times henna potassium yaure ba ko ado mayam asigi se koina kai daily sijina ba ta ga ekoi haksang na nutrients ya apa amata le roiba aduna mayam asigi siga yauriba singja siga adu so sunata na ko asigi siga protein iron vitamin c vitamin b6 magnesium vitamin a amadi vitamin b12 asina chingba se loi puna ma se yauriba ko ado mayam aidi agi husband amade gi charging lunch box ne asigi ata khakdana tan horaga hapte ba ko asigi moringa ata mix powder se asiga yanaraga tan horaga hape ba da asigi nature sio ata mix powder se 100% pure amadi government approved lab tagi ne certified oraba product ne ba asina ikoi gi haksang da ne energy booster gi thabak tawhale aduga bacteria virus kaya dagi sungak thohale ba asigi moringa ata mix powder se akoina kai guma daily use to biba taraga dine aikoi gi haksang da immune system dagi su improve ohale aduga aikoina mapan dagi jaha pochei chauraga haksang da choktha hanba nungai taba kaya bulum tobodo aduga gi su kanbiya ba ko aduga akoigi haksang stress oiba amadi arthritis gumba dagi sungak thokhaliaba asina akoigi heart ki chauraba problem adudagi su kalliaba duga blood sugar wathanba amadi weight loss ohembra su yamna kanagali ado asina low cholesterol amadi LDL cholesterol su wathalliaba ko do aduga akoigi vital organ da su balance oihali aduna asina maram oiraga akoigi diabetes gumba anaba kya marum su oihaliaba ko aigi husband gi lunch ta khangde angagi tiffin box ta khangde sumaina dum piyaba ko ado mayam chu asigi moringa leaf ata mix powder se asigi sijina bio description da adugi link to hapjarange mayam changa ga purchase ta biro